ngasi numida waram phongkiba tongan Manipuri siphongsing amasum thokiba thawdo wathoksingi maruibi ipausing mayamda thamjagi hanwada kanglaipak ki Meira dagi lokhsaraga thiba khangdana leiriba Kamal Babu gi matangda sakmai thangalaikai army gi Meira paibi singa Muknakhre Manipur lenga ki maikai digi police amadi army kangbu loinan hausu phawu thiba khangdana leiriba Laisram Kamal Babu phangnaba akan mamongna thiba humbagi thabaksa thari haina phongdokrabasu hausu phawu Kamal Babu gi langla langjin amata phangma ngamdana leiri sakmai kendra gi miyamnasu Kamal Babu thiba khangdana leiriba sigi matangda khongjang sangsinba leptri ngasisu sakmai thanga lekai da army singa Meira paibi singa mukna bathokre hari panma yabadi ngarang Kamal Babu thiba khangdana leiriba asigi matangda semkiba JAC ga Minister N Beren ga mahaki office ta wari sanakiba ga loidana JAC gi mekedi CM da dabi kya yawba memorandum amasu pisin kiba leirabani JAC ga CM ga unakiba duda sakmai kendra gi MLA su wariba Minister Haigam Dingo amadi Andro kendra gi MLA ti Syam Kumar Sarugyaki se Minister gi mekedi gi JAC na taliba dabi sing athuba matamna thabak to onthokna ba khonagani thiba khangdana leiriba Kamal Babu thiba gi thabak haujuk central amadi state force na mafam kya da sathari haibi gi wafam su phongdokhrabani amarom da JAC na sinduna ngasi su Kamal Babu thiba khangdana leiriba sigi matangda khongjang sangsin leptri kanto sabal da ngasi su maike dongi miyamna lambi thingduna akan ma khongjang sangsin khreani su paus da makhatari makasa tharak poina to pom NPO na National Highway to Impal Dimapur lambi December ani dagi thingjin ga dawri National Highway to Impal Dimapur lambi paringda khulai paiba luk kyana lambi paring asida sialiba gari singdagi pubu thangma ngamloi daw sel khaiba madi pubu chaibagi thodok sa tharakpa si lepnaba madi dainaba singna miyeng sangbi daba madi athingba pi dabagi mayokta mathang tha December ani dagi lambi paring asida Naga Maitai Pangal Nepali amasum non local driver sing gari thauba thinglagani haina Naga People's Organization NPO na lauthokre hai NPO gi sirolamana hai National Highway asida gari thauriba driver singna thengnariba awaba singi matangna driver singi lukya na NPO da wakat lakpadagi khongthang asila kholakani mamangda lup singa unaduna wari sanabaga loinana MOU ama khuyek pinaduna lambi asida saliba driver singda miyot minai sathaba namhaduna sel lawba thingnaba wafam yanakhrabasu hauzu phawbada athingba amata yauduna makha sathaduna lakli hari masina maram oiraga NPO na phire bas lorakani athingba asina mapung oina lambi paring asida saliba driver singa madi miyamgi hak kananaba madi asoi angam thoktana ba tangai futana lakhatpa khongthangni su hairakli Makasa tharak poina to papam state asida nauna semkiba district taret handokadabani haibigi matangda Senapati da tripartite talk satakre Congress lenga ki matamda state asida anawu semkiba district taret adu handokadabani haiba dabi tawrakiba United Naga Council UNC Manipur lenga amadi Bharat lenga ki oiba mekei ohungi wari ngasi Senapati da sanakre hari ngasi pung tara taba matamdagi hona Senapati district ki mini secretariat ki conference hall na pangthoki hari Wari sanabadu da UNC gi miyoi tarana sabatim ama center ki mekedi security advisor Northeast AK Mishra masu Manipur lenga ki mekedi gi commissioner home IB gi commissioner singsu saruk yakhi hari UNC gi mekedi gi lup asigi president general secretary Ansam Naga women unions amadi NPO gi mihut singsu saruk yakhi hari meke hungi oiba wari sanaki badu pung ama hena satakhi hari adomenama wari sanabadu da kari karamba waphamda wari sanaki haibadu press na hauju phabi oina di phangri ngasi Senapati da wari sanari ba si haukiba October thada New Delhi da wari sanaki badu gi matung anirak subani panba yabadi state asida Congress lengak leiringa gi kumja English ngani ga taraga tarukta state asida Jiribam Kangpokpi None Herzol Kaksing ka Kamjong amasum Ternopal hairiba district singa semki adubo UNC gi mekedi gi nauna semkiba district asi yaba ngamloi haina yamna kanna Manipur gi lenga ki maphamda takshinduna lakli bane hari atopa pawmadana aikhoi gi MLA minister singdi laibak ki karigumba amata khandi wakhal taminasi campaign December ani digi horagani center amadi state lenga to point ni pan yabu demand pisin kre Kokoimi aikhoi gi maitai MLA amadi minister singdi Manipur gi haibidi laibaki kariguma amata khandi masa masagi khanduna BJP gi start hoba ngamdraba double engine lenga asi MLA minister singna illaga salhali
aduna wakal taminasi campaign lakliba December gi ahanba sarukta gi sangsinuna puna wakal taminaduna manaba wakalonda khongjang sangsinminaduna laiwa asikal haudrabudi kanmangamloi loinana center amadi state lenga ki mafamda point nipan yawa demand su Kokoimi gi maiki digi thamkhri haina Kokoimi gi coordinator thoksom somendrona phongdokre wafam singa si nungtil lamphel de leiba Kokoimi gi office ta pangthokpa pawgi mifam amada Kokoimi gi coordinator somendrona Paumi sing phungdokhibani mangna makhatana hai haujuk Manipur gi phibam asi hotna na nong gi asum lusilak pa haibu wadi mara asida aikoi masel gi marakta yamna unity oidaba tongan ba masak maung ama urakpa aikoi na thingnare masina maram oiraga sangshilibi ihau amadi thabak thoram singda mangam sanba ngamda bugum tawri haujuk Manipur tawriba lal asi khunai asi gi miyamna yamna mamut tana khantabatai masida taha na thabak tawbi yadi loinana tongan ba thausil thorang mayam am su sangyaki mangna makhatana hai Manipur thukliba lal asi bar lenga ki khusim gi lalni handak nong manini gi mamangda leimakhong da leiba army camp da thabak subu sangkiba Kamal Babu kauba maitei masa ama ngasi phawba thiba khangduna leiribese angakpani Assam Rifles na thukliba lal asida kanglup ani gi marakta manaba miyeng yengdana nakal namada tongsinuna thabak thoram kya tawgi mami hanadagi tadun lakli mara sida aikoina sangshiliba khongjang asida aikoi gi marakta khaibum taba ama mayeksin ubugum tawi sangshiliba khongjang sida kendra khudimakta kendra dugi MLA gi opponent amadi ruling haina lebak ningbagi namad MLA ngaknaba madi MLA thugaina ba haibadi singthana ba kangbu ama tholakpa tawna leiribasi lebak thibani Kokoimi gi maikei gi center amadi state lenga ki mafamda point nipan gi demand su thamkhre point sing adudi India government of Maitei Singi Matak Sathariba proxy war Kudak the Lepadavani. India government of Maitei Singi Matak Sathariba proxy war si responsibility Kudimog Union Home Minister Amit San Pugatavani. Loinana, Housing Togli Belalas, Lloyd River Power Union Home Minister Manipur Miamna Boycotore. Manipur Langakta Yauraba Koki Fruki Minister Aniasi Atubamatam that Lapokatavani. Sin Koki Narco Terrorist Mayamasi. Unlawful organization ni haina khudakta India government na lathokadabani Manipur gi national highway sing athubuda mapung phana hangtokadabani IDP sing athuba matamda magi mayumda hanjin hananaba center amadi state lenga na khonagadabani Manipur bu kokilen onthokna bu khonarakliba si khudakta lepkadabani handakta Manipur gi tampaki sarukta lairiba police station tarukta nauna thamjilak bi apaspa si khudakta handokadabani habisini Somendro na makhatana hai Manipur miyam da appeal tawradun hai Wakal Taminasi campaign sa tharingai matamda Manipur gi miyamna tungan ba khongjang sing haibadi wakat mi phamphamba Meira gi rally satpa public meeting na tawbana singba pangthokpiu haina Manipur gi miyamna Kokoimi gi maikei gi appeal tawki Makatar sa thrakpoina to papaw mana el Kamal Babu mangkhiba gi mapungoi ba daita army na pugadabani CMB re Laimakhong da leiba yankhai gatare suba mountain division campus manung sangkhibadi hauju phawba thiba khangdana leiriba Imphal West ki loitang khunawdagi Laisram Kamal Babu phangnaba kana hotnari adumainama hauju phawbi oina ma ki langla langjil amata khangmangamdri Laisram Kamal Babu haukiba November 15 gi ayuk pung 8 taba matamda army gi camp aduda sangkhibani haibagi sahi tawramlaba Taunaramba leibana thaudo odugi mapungoiba thaudang army na pugadabani haina Manipur lenga ki maikei digi khankhre hiramasiga mari lainana union home minister su Manipur lenga ki maikei digi khankhre haina chief minister N Berena phongdokre waphamasi ngasi chief minister gi office ta phongdokiba pawmising unaba amada CM Beren haikibani army gi ke manung sangkiba mi phawba manglabadi karam tawani maram aduna thaudo osi lenga na su laina lawdi adubu el Kamal Babu mangkibagi mapungoi ba daita si army na pugadabani haina CM na phongdokre na pawsta pali Makasa tharakpoina to papawmna Maiso Thanauzam Union Minister Kiren Rijiju amadi Ramdas unaduna Manipur irang asigi matangna wafam kya takshinkhre Mamang sahi English nganiga kungo humdugi me ukumdugi Manipur da thokliba kanglup anigi lal asigi matangda Republican Party of India athawalegi India pumbagi lusing bisingi mifam pangtuktuna India pumbada Mass protest sanctionana warep lokraba matungda party asiki national secretary Meso Thanauzamna ngarang Union Minister of Parliamentary Affairs Kiran Rijiju amadi Union Minister of Social Justice and Empowerment Ramdas Athawalega tungan unaduna Manipur thokliba lal asigi matana wafam kya takshinkhre haidi
Maisau Thanauzamna Union Minister Ani Unakibaduda Koki terrorist Manipur Sataragli Lala Madikoki MLA Tarana Lenga Gisatna Kanglon Giwangada Sataragli Thongs Sigi Matakta Lopam Tope Action Sing Atubumatamda Lokatpina Vatakshinki Handak Zeribamda Koki Kulai Paibi Pigliba Angang Ohumamadinupi Ohum Paduna Pukraba Matung Tamtina Halaga Barak Turel Tadaraki Pataudu Adubu MLA Paulilan Hakipna Laman Kumbanena Fondukiva CRPF na Kut Poknavada Laikidraba Koki Kulai Paiba Tarabu MLA LM Kauktina Koki Martyrs ni Laptokiba Haibuapam Sing Sugaina Tamkiba Galuna Koki MLA Tara Si Theorising Sogat Pani Haiba Pong Takli Manamaduna MLA Tara Makui disqualified of you Manipur Tokli Lala Sigi Warriors Namapurana Bohona View Hainasu Takshin Kihari Autopapa Omana MNF Ki Makadigi CM Biren Pam Tadokadabani Habuap Manipur Lengaki Mapam the Yaning the Bapong Dokre Mizo National Front MNF Ki Rai Savagi member K Banal Benana Numit Kraniki Mamang the Manipur Wato a solution naba President rule Tamgadabani Loina Manipur Chief Minister N Biren Pam Tadokadabani Hana demand of Kibadubu Manipur Lengaki Makadigi Yaning the Bapong Dokre Loina DIPR Nangarang Tolak Sirola Magimatungina Mezoramgi political party Isna Anti-National Party Am Oina Masagi Asing Masudu Utok Sarak Pakulina Centerna Ngam Kaida Sambal Kana Bohana Raglivasida Myanmar Sogatuna Ayet Pamadi Apan Vapiri Hari DIPR Sirol Asina Makatan Hai Myanmar Levasi the Horak Pamoiduna Manipur drug Amadi illegal immigrants in the Asobu Kudong Sadabama Mayunari Manipur House took Lipalasi Myanmar Rom the Gi Aran Mamonda Sanctilakli Vising to one many Haiduna Cookie Singing Makeda Sel Tata Ribasing Asi Narco terroristing Nihaina MNF na Kaura Brahanis Hangati Sirolus na Makatana Hai Mapalamgi Kuzul Torang the Awanopo State Singbu Tugaibat Manipur Lengana Yahandabagaluina Makoiga Puna Tavak Dominariba Lanai Netragan Lupsing Logi Matingaluina Sapsana Tingnagani Hanasu Sirola Duna Haidi Autopapa Madana Exam Loiba Pauba Housing Lady Bosiam Gi Chairman Gi Service Extension Tobibana Asumboigani SSUM Class 10 Gi exam Nakshilak Lava Matamasi the board Ki Chairman Tangdangbo Huapam Ama Lepibang Amdava Mahiroi Kunagi Lev Tivani Atupumatamda Tangdangba Ama Lakopi Uloidana Class 10 Gi exam Loiba Pauba Housing Lady Bosiam Gi Chairman Gi Service Extension Tobibana Asumboigani Haina Socialist Student Union of Manipur SSUM Gi General Secretary Gi Thaupuriba Thiam Vikas Luwangna Press Thokpa Sirolaman Haidi Sirola Sinhai Housing Ladiba Tanka Asida Tangai Fadana Anoba Amahapangam Driba Pauba Hanagi Chairman Bu Lakadori exam Pauba Service Extend of you Nihak Lerga curfew Tamzinba Nihak Lerga school Tingzinba Oibania exam Gi Tabak Sing Yang Sanction the Yadavanina Atubumatamda Service Extend of you Natragana Arepa Amalautopiu CBSC Gioina, exam Git Horang Loy Credubo, board Gioina House Pauba, like Hayamata, Hamunabaki Watok Laitanabo Honabiu, Amana Amagi, Kaksavi Sanaduna Lairagadi, Laibak Sikari Sokolakani, Lup Amana Amagi Kaikumnabu Minisi, Karigum Atubumatam Tang Tabama Lakopangam Dragadi, Manipulanga, the Education Minister, Miyam, Waro Roidavigi Madam Lati, Miyam Iho, Naivigi Muta, exam Loiba Pauba House Ladiba, Chairman Service Extension of Vivana Asumboiganadi. Nakalamarom House Bosem Secretary Oidibasisu in charge on Ladibani. Exam Ama Pabo Mayuk Nadriba Misani Aduna, Hanadigi Hona experience Kya Loiduna, Ladiba Chairman Gapuna Lakadoriba examination Pangsuna Bohonavada, Mating Oigani Kali Haidenesu, Paus the Makatana Fundorakli. Makasa Tarakpoina to Papamana, Isagi in called Yum Sabiu, Ikogilam the Lazagi Haiduna, relief came the Ladibasuna walk at me Pam Satakre. Mamang say English Singaniga Kungo Humdagi me Humdagi Hona, Koki militants in the Yum Kai Mai Tadoki Vadigi, Lepam later with the house, Tobal District Wangzing, Kodom Pokpi, Lamding Hair Secondary School Lamadi, Kangabok the Leva, Rice Research Center, Hang Liber Relief Camps in the Lady Bamiam Nangasi, National Highway 102 Impal More Lambigi, Wangzing Kaitil the Lambi Tankai Ting the Wakat Mi Pam Pamcre. Nasigi Wakat Mi Pamaduro Koki militants in a Shero. More Sugunu Susampur Yang Tungan Mapam Sing the Labor Maitegi Yumsing Mai Taduna Talakwadigi, Housing Relief Camps in the Lady Bagi Matakta, Pankripa Mapam Sing a Sidiki Langenaragli Visina, Saruk Yadan Wakat Mipam Sataki, Wakat Mipamadura Saruk Yaki Visina, Isagi in Kolda, Langana Yum Sabio,
ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯩꯖꯈꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯂꯣꯏꯅꯅ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯃꯤꯟꯅꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯃꯥ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄ ꯆꯍꯤ 2 ꯐꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯣ ꯂꯩꯉꯥꯛꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇꯗꯤ ꯂꯩꯍꯟꯕꯤꯌꯨ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯗꯨꯗ ꯂꯩꯖꯔꯒꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯌꯨꯝ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯌꯨꯝ ꯁꯥꯕꯤꯕ ꯇꯥꯔꯕꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜꯗ ꯌꯨꯝ ꯁꯥꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ NIAꯒꯤ ꯀꯦꯁ 9ꯒꯤ ꯃꯅꯨꯡꯗ ꯑꯔꯥꯝꯕꯥꯏꯒꯤ ꯂꯤꯗꯔ ꯀꯣꯔꯧꯉꯥꯟꯕꯒꯤ ꯀꯦꯁ 2 ꯌꯥꯎꯔꯤ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIA ꯏꯝꯐꯥꯜꯅ ꯄꯥꯏꯕ ꯀꯦꯁ 9 ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯔꯨꯂꯤꯡ ꯃꯇꯨꯡꯏꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ NIA ꯒꯨꯋꯥꯍꯥꯇꯤꯅ ꯄꯥꯏꯈꯠꯀꯗꯕ ꯀꯦꯁ 9ꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯅꯦꯝꯊꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯔꯥꯝꯕꯥꯏ ꯊꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕꯒꯤ ꯀꯦꯁ 2 ꯌꯥꯎꯔꯤ ꯀꯦꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ NIAꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯕꯨ ꯐꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯥꯎꯅꯕꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯡꯒ ꯇꯥꯏꯅꯕ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕ ꯌꯨꯝ ꯌꯥꯎꯅ ꯂꯟ ꯊꯨꯝ ꯀꯌా ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯂꯨꯆꯤꯡꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯊꯛꯇ NIAꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ 2 ꯄꯟꯁꯤꯟꯗꯨꯅ ꯊꯤꯒꯠꯄ ꯍꯧꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯤ NIAꯅ ꯂꯧꯈꯠꯄ ꯑꯍꯥꯟꯕ ꯀꯦꯁ ꯑꯁꯤ RC03/2024 NIA Imphal 9/2/2024 under section 147, 148, 149, 186, 188, 303, 379A, 395, 504, 505, 506 amadi IPCꯒꯤ section 34 UAPAꯒꯤ section 18, section 6 clause 1A of Official Secret Act amadi section 25(1)(b) of Arms Act ni nakal amaromda mathakta paliba case asigi makhada NIA na case number RC04/2024 NIA Imphal 9/2/2024 under section 147, 148, 149, 186, 188, 379 clause A, 392, 120(b) of IPC UAPAꯒꯤ section 16 amasung 18 Arms Act 1959 gi section 25 ki Official Secret Act 1923 gi section 6(1)A gi makhada anisuba case asisu pansinkhibani case ani asigi matangda Ministry of Home Affairs ki CTCR Divisions North Block New Delhi na NIA da thijinana bakhangalakpagi National Agency asina case lokhatuna hiramasiki matangda thijilakhibaga loinana Imphal da paikhatliba NIA case 9 Guwahati da transfer tawnanaba Supreme Court of India na order ama thokibani order dugi matungina Manipur thokliba irang asiga mari lainana tungan case sing haibani mamang sahi November 13 da Lilongchajing mamang lekai Langthawal kunjadagi mutum Rajesh Sai Kungamang apokpa MCM Koba Miwe Ama Fortri Mamang Saigi Jun Kungom Dore Kwakta da Bomb Pokhai case Kulai Pibisina Ningta Kong da Misa Mari Hatkibaga Mari Lainana Mari Lainapa case Sai Sigi February Mapana Moregi SDPO Singtam Anand Kumar Bukoki militants in Hatkibaga Mari Lainapa case Numitumakta da Moregi Kondong Lairembi da Hangba IRB post attack Satabaga Mari Lainana Lokatpa case Kangsup Sing Kong da Kuki Kangluki Miwe Sing Tongba gari amada miyam khopsinduna attack tawkhiba thawdo aduga mari lenaba case asi yauri case asi Imphal la paikhatnaba honabada security ki web section tharang amadi NIA gi maiketi ki khudong sadaba kya leibana maram oiraga Guwahati branch ta transfer tawkhinaba Supreme Court of India na order ama thokhibane hadi adu hausikoi nadi miyam paus matang sa lusinjarage mas miyam puna nova update ngaminasi